ngasi ki homeland security ki homeland jet guide haiba jet fall kanu ki launch to sida media gi lembi re ba china punu mu ham mutada nuai ba punduk cheri akoina ngasi ki tawjeri ba press meet che koi kaisu na sade kanu ki homeland security ki homeland jet guide haiba pocket friendly hoiba jet fall sigi je koina reveal tawbugi da makta tawjabani masigi sina ngasai ki sida yauriba homeland ki guide sida yauriba mayam se important emergency number sing fire station ki the list of medical emergency centers ko the complaints number women helpline police the ambulance everything sida lom yaure the manipur ki mafam location tourist ta sukana ga do mafam sing ko kam mafam da chat pa manipur da lata gadi local transporter ki taxi ki the hotel singi sigi lom information je se sure amadi koina QR code su bijari kai gumba sida koina location je direct google map pamta ju QR code se scan ta hoga tum any medical ki oiro the hotel ki oiro the tourist place oiro sigi pose loimak to oni fangani aduga google map chu loi fangani masi sina akoina homeland security na khanjaba mission amaka mayam je better connect better inform ka alo better aware oibnaba amadi any number ma emergency number ma thirak matamda google da tawna da bida any pocket friendly ba si pocket ta hapa chat pe yare pocket ta si anyone tourist wagera satra wagera anyone ama itana pairaga thamba matamda kanaba oiraga da posak amakakni ena ina haijake masigi leriba sigi jet fall kanu se homeland guide jet fall kanu se koina every mafam kudimakta school college adudagi transportation ki mafam da airport tadi sida koina thamnabagi plan tawjari aduga mafam kudimakta distribute tawga manipur gi leriba praja singjina masigi kana base phangnagi donta akoina distribution tawge na ju akoina kanjari hotel da wero koisi labak thamge kali mafam kudimakta koisi yamna kana ga duba posa amakakni na aina haijake aduga mayamna su sigumba homeland security na tawjariba mayam gi damakta tawjariba policy ju sigi kana base lobiu aina sumaina thamjani